Haujuk oiriba Manipur gi film asida Manipur gi maite sina president rule lakpada aikhoi kide habasi utpagi mathau tai president rule laklabasu aikhoi chapchaba thauna lingjel uthoktuna Manipur kanminaba mathau tai president rule bu aikhoina kibagi mathau tadi thauna fana thenamina si lenga asi leibana hena aikhoi gi thauna hanthanaba macha uhele hainasu tes brindana mian fonokhi sinama thamoina pienba thabak amatta makhoi amani makhoi gi mihutna thogla aga aikoi gi mangda sangjari bana phamsida sarkar sina sigi thabak se taw agadi aikoi si pele yare sarkar se summe mating thugle haba thabak am do ubi graba 60 ga 70 sida ude makhoi na aikoi pena ba wahai ma thamak ba lai braba laite adu daragadi cooking ni tarasi makhoi gi Prajaga miyaga punna satminai mo sana khumpham ama toina lepinai Manipur gi government aikoi ga samana lepinabra lepinate adudi moi maron su thokidre mana su pangre mami su tangre buki ga mai ga naste drug hongka gen khutbu mafia asoba cartel narco terrorist hai se pun narco terrorism na ai na silawsi kaino haibda kulai pai baba angam mathau drug lu mayam go punna pullaga leiba mang na to thara ka thabok to adu narco terrorism ko haiba narco terrorism sida yaw ba narco terrorist mayam se kana no haiba ai poina thambu ina da ya sigi narco terrorist mayam si kana no haiba khang ko matamda ai koi meitei marta leiba ai koi puraki i angam mathau mayam ma thugla ani aduga mapa na leiba arap da leiba yetna ba group ma thugla ani lama thina ba matamda anapagi puraki i hana ma thugla lo thukta yade sigi anapagi puraki i se lo thukta taragani mapa na leiba yetna ba so ba kai to le thina ba ngamo marami puraki i nani matam bu mari yetna bu misang sangaga ai koi maru ko bu mai khum upaka sila ai koi ba hatok to ba mapanga sonda do ba ai koi mai ki handoi se aduna aikoi gi ba matamda aikoi gi yekna ba anak pa mari thap da lei se kana no haiba mate aikoi na khuna da baya adui da kadi kana no narcotics cartel yaw kana ko terrorist ne am se hani gi ma ko matamda ahambada number 1 tokta khai ma to da lei si rajniti wala vodka basu vodka da basu राजनीति वाला मैम यावरे अमदी सेंजाव पाइबा ड्रग कार्टेल लीडर्स मैम सिगी सिंगसिदा हारिबा ड्रग कारबार यावबा ड्रग कारबार तो काबू सोगतबा राजनीति वाला मैम सिगा मखोइगा पुल्लगा अहानबा नंबर 1 से सेम क्वाइटली सेंजाव पाइबा क्वाइटली शक्ति लोबा काबू अमा ग्रुप अमा सेम सिगी सि नंबर 1 ले अनि सुबदा financiers paisa thadaba amadi middleman marakta lai pose je la phok loksin thalo thajin amadi paisa thadaba koina lawda paisa thadaraga ona lawlo khana sidom khongdu maina popi field da paisa thadaba amadi drug karba makhata khagapik pada tawdo kamu sida paisa thadaraga finance tawba amadi drug sound policy sida ai saruk yama paisa thadaba group ama sigi hanba politicians amadi drug cartels amadi financiers amadi middlemen 1 ga 2 ga se ani se Manipur lai ba thundari ba hanagi yenhomi amadi kona la ba furup sing da ki loina mak chuna ga yaw kuding maktabi aham gi 1 ga 2 ga se sigi sida puraki ikri mak sida loi lai 1 ga 2 ga sida kwai ki chaw Manipur yekna ba aham gi ama ani sing sida kana ha du unna khangjam biro aduga sigi sida ge ko puraki lo thoro